Bangladesh da Leiba Manipuri Macha Shing India da Tekta Kaidana Puthoraknaba Union External Affairs Minister SHANNADUNA ga WARI SHANNADUNA Akanba Maong Da Hotnari HAINA Chief Minister NONGTHOMBAM BIREN PHONGDORAKLI Social media da thadurakpa post amada Chief Minister NONGTHOMBAM BIREN hai Hauzi Bangladesh da oiriba phibam asida mafam aduda lairiba Manipuri Macha Shing India da Tekta Kaidana Puthoraknaba Union External Affairs Minister SHANNADUNA ga pau phaunaduna thaurang paikhalli Bangladesh da hauzi oiriba phibam asigi matangda Union External Affairs Minister na kumna yangsili masigi dama Union External Affairs Minister SHANNADUNA bu thagali haina Chief Minister NONGTHOMBAM BIREN na phongdorakli panba yabadi Bangladesh da thokliba irang asina maram oiraga India macha mahiroi lising amarom tongan ba land transit point amade flight ki kuthangda India da ngarang yaurakre haina Ministry of External Affairs na phongdorakibani hiramasiga mari lainana External Affairs Minister SHANNADUNA na hai Ministry of External Affairs na India macha Shing ase Tekta Kaidana leibak asi yauraknaba akhanaba mityang thamle Bangladesh da lairiba India gi mission Shing na mafam aduda tamliba mairui Shing amade India macha Shing bu soida ngamtanaba mari lainaba authority Shingga pau phaunaraga leire mahiroi chaniromsu Dhaka amasung Chittagong airport gi flight ta India da yaurakre haire Sheikh Hasina na luchingba Bangladesh lainga ki thabak changbagi quota system da mahiroi Shing na yaningdaba phongdoktuna haukiba numit kharani gi mamangdagi Dhaka da sathakiba irang aduda mahiroi kaya leikidaba yaukrabane Bangladesh ki Supreme Court ki verdict amana lainga ki thabak changbada merit based tawraga chada 34 allocate tawnaba order thokibane Verdict adugi matung ina lemhoriba chada taret asina Bangladesh ki ningtam landa saru yakiba veteran singe mari mata singi damak reserve tauna ba khangale mamang takta war veteran singe mari mata singi damak leiramba reservation ase chada kuntra oirambane court ki verdict ase lauthok tringai gi mangoinana leibak asige maruiba city khudingmakta lanmi singna patrol thauki Leibak sin batungna curfew lauthokpaga loinana internet thingdinkhre adumoinamak Bangladesh ki Union Home Minister Asaduzaman Khan hai nongmagi changdaba yadaba polam sing leihounabagi damak numit yungba pung 3 dagi pung 5 faubade curfew ase komthokane masigi mathakta Prime Minister Sheikh Hasina na luchingba laingagna leibak asida ngasi amasung hayeng ase public holiday lauthokre numit nini asida emergency service natana atai hiram amatada loisang amatana thabak tawroi hairi Prothom allo pauchegi report amagi matungina Bangladesh ta thokliba irang asida chawragna myoi chamaga subna ahum laikidre hairi adumoina mak hauji fawbagi oina laikidaba migi masing asi official oina report thadorakpa leitri